Kuki militantsingna kauktrukta nongmay kapsilakre. Ngarang numidang kuki singna drone ani thagalakpada nongmay kaptuna tanthokre. Ngarang numidang pung 9 ni furom taba matamda Imphal West District ki Lamsang Police Station ki manungsan na kauktruksing mitay laikay ki nongthaki sarukta kuki militantsingna drone ani thagalakre haire. Kuki singna thagalakpa drone ani aduna yamna nemna kauktruksing mitay laikay ki nongthaki akoiba maphamsingda Paiduna leiba khunja singna uba phangkhe khudakta khul ngakpa singna nongmai round kaya drone ani adu tamna kapkhe masidagi drone ani adu nongthaki sarukta yamna wangna paikhatkraba matungda mapham khangdana mangkhre kuki singna chatharagliba thawong asi drone thagalaga mitai khul singda kari tawre mataw karamna attack tawba yagadagi haiba aron athup sing adu khangdokna bohonaba oigane hairiba mapham asiga ikan kanadana Kauktruk sing maning thang basarukta kuki militant sing na nongmay round kaya marum kaptharaktu na landarakre aire. Khunja sing dagi fangwa pawgi matungin ade kuki militant sing na nongmay kapsin duna landarak paduda. Khulngak liba khunja volunteer sing na su handuna nongmay kapkhe. Masigi matungda kuki militant sing aduna makata na nongmay kaplakidre aire. Khunja sing na pongdorok pagi matungin ade kauktruk kadang banhay di ba mapamase. Kuki militant sing na yamna toyna nongmay yama di bom kapsin duna landafam oire. Misi mina amadi asogapan kaya su yaukre maduna hairiba maphamsing asida Manipur laingakna State Security Forcing thazin biduna ngaksen bagi thabak paikhat piyo loina kauktruk kadang banga taina batsingi maphamda kuki militant sing na maningtamna kem hangduna made chathok chasin tawduna leiriba se athuba matamda takthok piduna nongmai kapna bagi thodok makha tana thoktanaba khunja sing leitana leiba ngamnaba thabak paikhat piyo haire